Meiteis singbu ukrul da pangthokadoriba Siroi Lili Festival da saruk yahaloidabani haiba wafam yauna kihanbagi wafam fongdokhi haiba Kuki Students Organization KSO Delhi gi President Paojakhup Guite gi mathakta Manipur Police na FIR pankre uba mafam da phana balaukthokre Paojakhup hariba misak asina state asigi chahi ani helaba irang asina haurakpadagi hauna Meitei gi mayokta akanakan ba wangang duna lakhibani Thasigi Kundagi Ukrul the Pangtokadoriba Siroi Lili Festival da Meiteis sing Saruk Yaba Laktanabagi warning Toboa from Fongdok Pagidama, Manipur Police na Mahaki Matakta FIR Panduna Pana Bahonarapani. Paojakhup na Kuki na Kundabama from Sing Landuna, Meiteis sing bu Siroi Lili Festival Saruk Yaba Chalhaloidabani, Loinana, Meiteis sing bu Hatkadabani Haiboa from Sing Sufongdokpa video ama viral Oirakibani. Asigumba furup maselgi marakta nungsinadaba amadi irang thorakpa yaba wafam sing fongdorakpagidama mahaki mathakta Churachandpur Police na FIR panduna atuba matamda phana balaukthokibani Loinana Manipur ga yumthangnariba Mizoram, Assam, Nagaland amasong Meghalaya Police tasu mahakpu phanaba hotnabada mateng pangnaba khanghankhre Maragasida Paojakhup Guite gi mathakta lamdam asigi imasingna Imphal Police Station da FIR ama thangatlagani haidi Amaromda Thasigi Kundagi Hogadoriba Siroi Festival Mapung Pana Pangthoknaba Sem Saba Loishilakuna Miyamna Mapung Pana Saruk Yanaba Security Yakan Bachexel Taurang Lokatle Haidi Siroi Lili na festival amang ke govene Siroi Lili ahe mai lei hole angkolo he brotherhood achi devin ichi ajun kile mai thaw he thute tenen bona he to he izanunta he tangai lot rakison pi village volunteers so tuni chana he na hojala igamo intek he the request no moju ichi Siroi Lili ahe hongkile ma igamo hin paltan de buffer zone hin ko ke kigo mai lei tisan pu me he chanu cha po he koi ma cha ahinga na halo dio he mong ne jang ka he poi na vai lai ka he poi la na ten tan deu aung hong chana tu ru dio he na violence ki promo na he pon ikam in defense of our ancestral land. They call me a